मणिपुर की क्रिमिनल केस मायोनब सिटिंग अमसुंग फॉर्मर एमपी एमएलए सिंगी केस सीबीआई ने लौखटप केस सिंगी एफिडेविट हाई कोर्ट फाइल तौरले हुयन ब्यूरो हुजी मखा ताब पाओ पिजरी लेबासी की सिटिंग अमसुंग फॉर्मर एमपी एमएलए सिंगी मथक लौखटप क्रिमिनल केसिंग कयानो अमसुंग केसिंग अदुगी स्टेटस हांगलकपगा लोइनना वायल की थबक थुजिनबिनबा सुप्रीम कोर्ट ऑफ इंडिया दा वाकलपगी मतुंगिन एपेक्स कोना पिरकप ऑर्डर दगी मणिपुर दसु स्टेटस की सिटिंग अमसुंग फॉर्मर एमपी एमएलए सिंगी मथक लौखटप केसिंग मॉनिटर तौनबा हाई कोर्ट ऑफ मणिपुर ना लौखटप बीआईए नंबर 38 of Lissingani Kungi Lepton Satarpa while the Central Bureau of Investigation CBI Maki Degidi Makoin local Pakesingi Epidibit Tha Sigitara Tarukta High Court of Manipur the Pikalakre. Epidibit CPIL Sigi while the High Court of October Taraga Humdo Lissingani Kunga Manga the Pikiba order Gimatungina Pikalakibani. Epidibit see the CBI Yamake the Metaru Lissingani Taraga Mapan the Tokiba notification number Taraga Nitoy 1 close to Lissingani Trated Highs close CBI Close MDS agency asina September Tarama to Lissingani Tarama Pan the Tokiba notification number F number 22824 Lissingani Tarat ABD 2 Vigilance Police Station Local Case FIR number 3 close 8 Lissingani Taragataret Impal PS Local Case FIR number 244 close 9 Lissingani Trataret CBI na amuhan local case FIR number RC 089219A0011 CBI na Special Judge Prevention of Corruption Impal West Pine Toba Charge amasung prosecution gi mai kai de pirakpa report sing yauri High Court of Manipur state asigi oina sitting amasung former MP MLA sing marakta gi criminal case sing mayung Nabasingi casing monitor tauna balakot pa PIL asigi respondent singi manung dalenga ki chief secretary home secretary law DGP director of prosecution forensic science laboratory pangaida director CBI NIA na singba yauri bani respondent sing asigi manung da CBI ne respondent number 8 ori bani aduga tha asigi tara tareta meter asigi Makha taba while gi damag Chief Justice M Sundaram Justice AB Molgi Benson Lokat Pada CBI gi Maikai de Lep Kibi Council Thauninomi Kaisingi Maikai de affidavit asi court ta fine tor kibani CBI gi Maikai de affidavit asi file tor pada CBI PIL asigi MS Curie Oriba Senior Council I Nirmosan affidavit asibu examine taunabagi matam pibi naba priya torpagaloine na CBI gi council na su matam pibi hajar khibani council ani gi submission singbu court ayaba pikibagaloine na meteras gi makata ba while January kunguttaret lissingani kungatarukta sathana lepki Pagauksaw ikai Susampur de Lanjelak Pusingamayum Tamna Mukazusang Silapada security munakre Uzimakata Pau Pijari Narang the Manipulang Sinduna Hudo Kibasangai festival an Manumitagi Hordona Koktagi Serikasa complex Saba Pri fabricated house in the Sands of Pamla Liba Susampura Masung Torum Bangladagi Lanjelak Pa IDP Sing Makoi Masagi Mayum the Hanjarga Haduna Narang Changsila Pokonjang the security Munabadagi Miu Kara so Panyao Krabamatung the Gasisho Amuana Makogi Masagi Mayum da hanin jarge haiduna torbung bangla tamna changsilakpada amuka sumungna kre ngasi nungthen pungani khare helakpa IDP singna sangai festival pangthukpa yaning de amasung highway singda free movement taholu NRC seasonal lu amadi IDP singbu masagi mayum da hanjela lu haina iba play card amadi banner sing paiduna so champur amasung torbung bangla da lehoba masagi yum singda hanjelagani habigi khongcha chatpa horaki khongjanga du bisnubu I commando amadi RAF combined team na pagaksaw ikai yorum dai da thatki security ki thawong adu da IDP sing nakalani gi marakta ngai hamunaki adu bu police ki makai dagi pagaksaw amasung torbung gi
ngamkhai phawba peace rally oina chatpadi yagani harakpadagi IDP singna paiba play card amasung banner da thaba demand sing khola oina lauraga chatki loina na makhoina lairakliba pre fabricated house ke gate mamang da wakat khongjang changsin ki khongjang asida saru yakhiba Susampur gi khuga tapaktagi khetrimayum ibungona pawmi singda haikibada ngasigi protest asi isa gi yumda hanjandringaida Sangai festival pangtholi basi yaning de haiduna sangshin mani pia lenga na mari pude ing tapal leire haine festival asi pangthok pirabani na ai khoisu isa ge yumda hanjin jarge haina yum tamna sangsilapani adubo police amadi central force na smoke bomb na singba kaptuna amu hanna tangkhai bire ngarang dagi huna khonjang sangsilapada sokpan kaya su yauhan bire adubo festival asi makha ta na chatharglabadi IDP singna leptuna khonjang changsin khigani haiki Matangi mapo haiba malaram labadi IDP sing asi sangai oina popo orsunu IDP sing hoji makata ba pau pijari Matangi mapo haiba malaram labadi relief camp da sang pham lorok liba IDP sing asi sangai oina popo orsunu sangai oina pol labadi India lenga na sak khangbi gani adubu IDP sing de miyo ama oina sak khangbi dre haina M Roman koba IDP ama na ngasi sangai festival gi mayokta tongan ma relief camp sing gi IDP sing na punsin duna nambol katel da sangsin ki ma wakat khongjang da thamoi sokna phongdokre khongjang asida mekola hiang thangi kamakhya premton college amasung ulogi relief camp da lerli IDP sing na sarugyaki Masamakso IDP ama oina wariba M Roman wafam asi phongdolodan makhata na haikibada Manipur gi irang asi leitre hairabanina IDP singna ikho yumda hanjinjargi haibigi khongjang sangsilakpada kuki singna social media singda IDP singna Susampur da lakke hairabadi makhogi minai oirulau mapu oina sanglakke hairabadi hatkani haibo phajadaba wafam kaya hairaklaba phawda lengana security force sing sizinaduna karigumba action amata lokhatre amaromda IDP aikoina yumda hanjinjargi haibada phu saibagi thawong chatharkle haiki security force singna IDP singda uliba thawna si irang haurakpa matamda ulam labadi hena nungai jagani haiki khongjang da saru yakhibi IDP RK babitana haikibada aikoina awabak kaya mayok narbasu leibakini khallaga nongmadi yumda hanjilakani khanduna relief camp da lerkhibani adubu aikoibu yumda hanjil dringai da sangai festival pangthok piganu haijarba phawbada ngami matagum pangthok labani ne irang asi leitre haibani maramasina aikoi yumda sangjarge hairpani IDP sing mayumda hanjinjarge haibase aikoigi hakni amasung tampham thokpani yune lengana malem pummada manipurda ing tapal leide tangna basangai festival pangthorak lobani na IDP sing festival asigi mayokta makhata na khongjang sing changchin ki gani haiki nambon kathen gi khongjang da saruk yakiba IDP sing nambon kathen dagi horduna nambon singmang phawbo wakat khongjang amasu chatkibagalona namakhoibo masagi mayumda hanjal lu haibagi kholau sing lauki panbe yabdi ngarang dagi festival asi hodringegi mamang dagi IDP sing namakhoibu mayumda hanjal halaba matungda festival asi samarak pangthok piu haibagi wafam sing phongdokpa lekhrebani hari Maya ilami semjin dabagi ban semjin gani haibagi thajaba piba ngamdre khongjang hen kansil lagani malal hojma khata ba paw pijari NS 137 A1 khraba maya ilambi gi phatraba lambi sing semjin bide haiduna mamang thagi tara tarutagi horduna maya ilambi apun malu malan akan ba khongjang changsilapagi tha du gi tara nipan da bau parada leiba DC Impal West ki office ta PW digi engineer sing contractor sing amasung luba sigi thongi sing alone na pangthok ki ba mi phamda handa pangthok ki ba ningon chakau ba mamang da lambi asigi pothole sing mention ba loigani haiba digi bangi khongjang handokraba samjin bagi thabak wayong sana chathartabadagi ngarang ahingdagi amuk hanna lup asigi changsilakpa lambi thingbagi khongjang hena kansilagani hari lup asigi cherola mana haikibada ngarang ahingdagi khongjang asi changsilakpadagi ngasi nungtin pung anirom tarakpada hajarpagi matungina langthaban thong ahan bida wangogi SDO PWD gi engineer singa lup asigi apunba member sing yauna mi pham pangthokre adubu lambi asi semjin gani habagi thajaba piba ngamdabadagi makhata na thingjin bagi khongjang changsin khibani hari
अदुबु खोंजंग असिदा मई सिंग लाइनिंग मरी लेनबा अना लाई अयंग चिंगबदी कोनसिलोय हारी मयाई लंबिदा सच्चरिबा मसिगी नागेत लेजरिबा मियोय कयाबु करिसु लेतबना लौबिबा मियामगी ममांगना इकाय फिरु खुमलिबा लेबांग मचा तादबा वाखल लोकसिंग यावदबा मसुंग पांगल थौना लेतबगम उहोलिबा लंबी असिबु सेमगी थौदांग लौरिबा सिंग असि परा अमा तंबी हौनबगी दमक लेबिरिबा क्लब सिंग मैरा पाइबी इमा सिंग गाड़ी द चपिरिबा सिंग लोइनना नागेत लेरिबा मियामना थौदांग लौमिनसि हाइरि जल जीवन मिशन मोरांग पुरेंदे सिंग फंगले हारिबसे आरान मनी चेनब सिंगी मथकदे एक्शन लखलु इम्फाल ईस्ट डिस्ट्रिक्ट की मोरांग पुरेन विलेज डेवलपमेंट कमिटी की सेक्रेटरी मयांगलमम सूर्य की चेरोलमन मोरांग पुरेन विलेज द जल जीवन मिशन जेजेएम स्कीम ना युमनाक चहुंग कुनगनी थोदे सिंग फंगले हाइदोने मिशन असिगी डैशबोर्ड ता थागलिबा असि युमफम यावदबनी यूजी अनिफारे नोंगमै मरी फंगले पुलिस कंट्रोल रूम नंगासी थोरक पसेरोल मदे सिक्योरिटी फोर्स ना ngasi lamjau maya lekai dagi yumnam tomba yankhai ga taru ko ba pia RPF PLA की केदर अमा कक्षिंग PS की गेट हांग चेक पोस्ट की फारे मंगोंदगी 7.62 MLG अमा 0.303 MLG अमा SLR अमा तोंगान तोंगान मनोंगमै सिंगी मरु चंगागा मरफुगो हुमदोय अमसु मोबाइल फोन अमा फंगले हारे अमरोमदा लाहलुबा सिगी मोरांग कोंजेंगबम लेकायदगी कोंजेंगबम चंद्रकुमार एयरलाइंस बुंगसा एयरलाइंस वांगबनी फु कौबा हौजिंगना तागेल पार गवर्नमेंट पॉलिटेक्निक की क्वार्टर टाइप 3 द लेबा केदर अमा माप 9 mm पिस्तौल अमा मरु तारा हुमदोय अमसु मोबाइल फोन अनिगा कोनना फारे हारे पावी मरकथना ब्रिक अमा